ꯃꯇꯝꯗꯨꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥ ꯃꯍꯥꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯅꯥꯌꯦꯛꯇ ꯏꯖꯔꯝꯕ ꯏꯔꯝꯕ ꯄꯨꯌꯥ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯃꯌꯥꯝꯐꯝꯗ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯩꯅ ꯑꯈꯪ ꯑꯍꯩ ꯁꯥꯖꯗꯅ ꯍꯩꯁꯤꯡꯕ ꯁꯥꯗꯅ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯨꯅ ꯑꯈꯪ ꯑꯍꯩ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯉꯥꯛꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯣꯟꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯕꯒꯤ ꯀꯥꯟꯅꯕ, ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯃꯤꯒꯤ ꯐꯠꯇꯕ ꯄꯣꯠꯁꯦꯝ ꯅꯨꯡꯁꯦꯝ ꯆꯪꯉꯣꯏ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯒꯅꯤ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯣꯏ, ꯑꯃꯗꯤ ꯁꯣꯛꯅꯤꯡꯉꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯕ ꯉꯝꯃꯦ, ꯑꯃꯗꯤ ꯆꯥꯛꯁꯦꯡ ꯐꯤꯁꯦꯡ ꯁꯦꯠꯄ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯔꯨꯖꯊꯣꯛꯑꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯕ ꯆꯥꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯑꯁꯦꯡꯕ ꯐꯤꯖꯦꯠ ꯍꯥꯏꯕꯗꯤ ꯑꯍꯟꯕ ꯈꯛꯇ ꯅꯠꯇꯦ, ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯒ ꯑꯔꯩꯕ ꯈꯔꯗꯨ ꯁꯨ ꯆꯥꯝꯃ ꯁꯦꯠꯄ, ꯑꯃꯗꯤ ꯏꯔꯨꯖꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯥꯕ ꯍꯣꯠꯅꯕꯗ ꯏꯔꯨꯖꯔꯒ ꯆꯥꯕ, ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯍꯤꯔꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯐꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ, ꯑꯩꯅ ꯃꯃꯥꯡ ꯊꯥꯒꯠꯄ ꯌꯥꯎꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯊꯪꯅꯔꯤꯕꯅ ꯐꯠꯇꯕ ꯍꯤꯡꯀꯥꯞ ꯂꯩꯀꯥꯞ ꯀꯥꯞꯄꯛꯏꯕ, ꯃꯥꯕꯨ ꯁꯤꯔꯁꯅꯨ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯔꯁꯅꯨ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯗꯨ ꯅꯍꯥꯛꯇꯤ ꯀꯔꯤꯝ ꯇꯧꯒꯗꯧꯕꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯃꯥꯡꯅꯕ, ꯃꯤ ꯑꯋꯥꯕ ꯇꯥꯅꯕ ꯇꯧꯔꯤꯕ, ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯏꯆꯥ ꯏꯁꯨꯗꯁꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩ ꯃꯁꯦꯝ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯁꯧꯒꯠꯄꯤꯕ, ꯑꯃꯅ ꯁꯣꯏꯕꯗ ꯑꯃꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯒꯨꯟ ꯑꯁꯤ ꯆꯦꯜꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯐꯠꯇꯕ ꯍꯥꯎꯗꯤ ꯇꯧꯔꯤꯕ, ꯃꯤꯒꯤ ꯃꯥꯡꯁꯅꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯁꯥꯗ ꯃꯥꯡꯒꯗꯕꯗꯤ ꯌꯥꯏ, ꯑꯗꯨ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯗꯤ ꯅꯪꯅ ꯇꯧꯕꯒꯤ ꯄꯥꯞꯀꯤ ꯃꯍꯩꯅ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯌꯥꯗ ꯏꯔꯒ ꯂꯩꯕꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯅ ꯇꯧꯔꯒꯁꯨ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯔꯒ ꯑꯐꯕꯗ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯀꯩꯁꯥꯝ ꯕꯣꯏꯅꯥꯎ ꯍꯥꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫